Agasbani Imphal Wahengbam Rajesh na pau pajari. Manipur hayeng maraibak ningba athoba singi numit pangthoknaba mapung phana sem saba loire mapung ba thoram Rajya Sarkar na sinduna Imphal gi Bir Tikendrajit Park ta pangthokani ayu anganbada Imphal gi akoibada Prabhat Feri sattuna palan thoram asi hogdokani ayuk pung nipanda Imphal gi Moirang khomda leiba hisam yaisam patta leiba Bir Tikendrajit gi samadhi da Mukhyamantri Yumnam Khemchana luchingduna leikatkani Masigi tungda Imphal gi Palace Compound da leiba Thangal General gi Mandir da athoba asigi mafam da leikatkani mafam ani asida Manipur Rifles na last post khongduna amasung gun salute piduna ikai khumnaba utkani Thauram asigi saruk amoina nungthilda Rajyapal Ajay Kumar Bhala amasung Mukhyamantri Yumnam Khemchan singna luchingduna Kangla gi nongchup thangba gate gi Kangla Utra tamna lakani mafamduda Bande Mataram Janagana amasung Sana Laibak Manipur saklaba matung Kangla Utra da leikatkani mafam aduda Guard of Honor oklaba matung khongna mapal kangjibungda leiba Shahid Minar tamna lakani Shahid Minada leikatlaba matungda kumja lising amag chanipan marfudra mathoi gi landa loi thakraba athoba singi ningsing yumbida leikatkani Mukhyamantri Yumnam Khemchan hairi Manipur State AIDS Control Society amasung Rajya Lairiba NGO singna kanna honabadagi lamdamasda HIV/AIDS na narba migi masing singthaningai oina hanthare Rajya Thaki International Youth Day amasung Intensify IEC Campaign 3.0 hogdokpagi thoromda saruk yaraduna Mukhyamantri na hai kumja lising ama chamapan marfugi adwaida lamdam asigi naha singi marakta sirin sizinaduna nisa sizinabagi chang wangbadagi HIV/AIDS nabagi chang wangkatlami Mahiroi singna makoi gi mahi masingi lamda hena pungning changbaga loinana masa mau phana leinabagi damak sana khonabada yaksinduna nisagi polamdagi lapthoknaba leinaba honagadabani haina Mukhyamantri na haiki Glasgow Commonwealth Games da nupi gi kilogram Yankai Nipan gi web lifting da senjeng ki takaman laurakrabi Bindyarani Devi Sorokhaibamna ngasi Mukhyamantri Yumnam Khemchanga unakre Mukhyamantri na mahakpu thagapa phongdokpaga loinana Manipur gi danatana leibak asigi mingset purakpagidamak harauba phongdokki Manipur gi sanaroi singna antarjati gi sana khonabagi lamda lauriba thogdangbu thagatpa phongdokpaga loinana tungda lakadaba competition singda Bindyarani na chauna mai paktuna lamdam asigi mingset purakani haibagi thajaba Mukhyamantri na phongdokki Laibak asigi marfu suba ningtam numit palangi full dress rehearsal ngasi district administration kaksing na sinduna kaksil turel gwang madalaiba district sports association gi ground the pangtokre parade adu kaksing gi SDPO kundrakpam hemabati na luchinki thoram sigi saruk amoina kaksing municipal council na mafam kyada lamtu sengbagi thoram pangthokki Maripu suba ningtam numit palangi full dress rehearsal district administration senapati na sinduna senapati public ground da pangthokki Churachandpur Jilla gi Tuibongda leiba Peace Ground da pangthokadriba ningtam palangi thoram Deputy Commissioner Krishna Kumar na yengsingkre ningtam numit palangi saruk amoina hayeng district administration sinduna bike rally ama ayukta pangthokani bike rally du Peace Ground digi hauraga Geljang Resort loisingani Jilla adu ngasi ningtam numit palangi full dress rehearsal amasung Har Ghar Tiranga campaign pangthokki Assam Rifles sinduna ningtam Palan Thorongi Mangoina Naha Singbu Shakti Piba Amadi Career Guidance ki Thoram Sing Pangtokre Thoram Asigi Saroga Moina Bharat Lamina Sinduna Lai Yekpa Sangdam Naba Sana Khonabagi Thoram Jati Kaum Singi Marakta Wari Sanaba Lebak Ningbagi Wakalon Pohonba Amadi Assam Rifles Amasung Miamgi Marakta Lainariba Mari Hena Sesinanaba Thoram Kya Pangtokki National Librarians Day thoram ngasi Imphal gi State Central Library gi auditorium da pangthokre numinasi Father of Library Science haraga khangnaba Padma Shri Dr. S.R. Ranganathan gi sama kunthra mari suba mapok numipu ningsingduna pangthokpani National Librarians Day thoram Manipur University gi Department of Library and Information Science da ngasi pangthokki Department of Library and Information Science Manipur University Manipur Library Association Mala amasung Indian Association of Special Libraries and Information Center Zone 5 na punna sinba thoram aduda Malagi Journal Library gi ihogi volume 17 su phongki Griha Mantri Amit Shah hairi Mahiroi singi wathok yauna hiram khudimakta hanglakpa wangsingi paukum pinanaba sarkar na sem saduna lei sangsaki complex da paumi sing da wangang bada Griha Mantri na hai sarkar asina karigumba amata lotuna thambagi wafam leite amadi hiram khudimak khananaba thorang togduna lei
मान हाई विरोधी दल सिंह मकोगी नोटिस लोकसभा अध्यक्षता खननब पिखलक याई करिगुंबा खनननिबा अदु हौरबदी महाक सदस्य सिंगी वाफम ताननबा सभादा फमदुना लेगनी पाउ लोइजरे।